ngasi numida wairam phongkiba tongan Manipuri sifongsinga masum thokiba thawdo wathoksingi maruoibi I pausing miyamda thamjagi ahanbada Kangleipaki Maira News tagi lakusaraga Kuki militant sing landarakadra haibadagi sugunu turel mapanda leba khunja sing sankhanaraktuna safagadaba mafamda lainare Kangluk irang sina khwaidigi hena sogoliba singi manungda kaksing district ki manungsana sugunu amadi sero khulasisu amahoiri hairiba khulsing asidigi lanjenara kiba khunja sing tamna hanjilaktuna masa masa gi mayumda leiba hounaraglaba matamasida koki militant sing amuk hana landarakpa yabigi thajaba leibadigi sugunu turel mapana singbada khundariba khunja sing asi nongmunini gi mamangdigi sugunu gi safagadaba mafamda lainare hairi khunja sing phongdorakpagi matung inadi ngarang wangu Sandon Pokpi Pombi Kok Jingjina Singmada Labor Meitei Khulda Kuki militant sing no mai kapsing na landarakpadigi khulngakpa khunja volunteer amadi security force ka akan mamong na no mai kap na khibagi thawdo asi thokibadigi sugunu amadi sero mai kaidesu kuki militant sing landarakadra haibagi singnaba laire haidi sugunu turel mapanda leiba khungang sing nahaldi hauna sugunu mai laikai amadi sugunu bazar na singbada selaktuna hausik lairi loinana sugunu da laiba BSF IRB Manipur personal singmana akan mangak senbagi thabak sathari haujimaki oinadi koki militant singnu mai kapsinduna landarak pa leitri hairi oirakliba phibam asida ngasi ayuktagi hauna sugunu khulgi akoiba mafam singda kaksing district police ki SP Bikramjit ki lusing makhada coming operations athakre ngasi ayuk pung tarurom tabadagi hauna pung tara phawbu sugunu mai lekai awang lekai sugunu kaithil gi akoiba mafam singda yum da sang no thibu humbi thabuk sataki maduda mi pha mi puna madi khusu khulai na singba amata fakat ki balaiti haidi BSF amadi IRB loina Manipur police ki maikai digi khunja singda mi pai pa pokpi gano akan mangak senbi ki thabuk sapsana lakot kani paikat kani masigi mathak sugunu kendra gi MLA K Ranjit ki maikai digi su khunja sing laitana laina ba thabuk paikali Hauzik poinu matam Yorokpasita sugunu amadi serogi lomisingna law khawba madi yaibigi thabak tawba matamda akiba leiriba dugi damakta akan mangak senbigi thabak sapsana packet kani hainasu khunja singda phongdoki hairiana pawsida su makhatana phongdorakli makasa tharak poina Abinas amasum Anthony gi JAC gi ban loisinkhre Thasigi mangada sekmaida pangthokiba arambai tingol gi thoram ama yawu sakhibadagi ngasi phawba mafam khangdana leiriba madi kuki singna phajin kiba oibi yai haina thajanari be Imphal West district ki manungsanba akhamdagi maibam Abinas amadi ningthaujam Anthony gi langla langjin putho haina JAC na kaukiba general strike ngasi nuktil pung ama tab matamda loisinkhre ngarang ayuk pung mari dagi ngasi nuktil pung ama phawu satakhiba JAC gi ban manungna pamdaba thawdok thokiba leiti adomenama ban chatharingai matamda tampaki mafam singna mausa gi punsida sauna akaiba piki khoirambal kaithil kanakhide lambida gari satpigi sang yamna nemki loinana ban gi matam loirba matungda tampaki mafam singna mausa gi punsida hanjilaktuna kaithil sing hangnaki kaithil amadi dukan sing thong hangnaki hanisu pawsida sumakhatana palakli Atopa pao madana lambi ngauduna Kotlen kuki khulrom da sangsilakpa Meitei ama police ki team na mayumda halankre ngase yupung mariga makhairom taba matamda kaithil manbi police station ki manungsana leiba kuki khul Kotlen lomda cycle thoduna lakpa Meitei masa ama lambi ngauduna Kotlen kuki khullomda thousand ba horakpada kaithil manbi police station ki osina lusingba police team amana thengnabadagi kauksilaba matungna police station na thamkra hairi hauzik police station da leiriba miyaisi gi maming yumnam Suresh Saikun ga matho apokpa lekidraba yumnam kawi Lampel police station gi manungsan ba sangangai bamun lampak mayadagini Kuki khul singda Meitei masa sing sanction ba matamda phajin pulsin ba mari khat pegi thabak sa tharak pa sida miyoisina Kotlen kuki khul romda cycle thaujilakpa ubuda kaithil manbi police ki kangbuna Meitei masa ne have khangmadagi mak kauksilaga police station na ningthina thambani loinana imung manungi miyoising kauraga khushina khredi atopa paw madana miyoema brown sugar gram satruka nifu ga kona na fare Ngarang numidang wairam pung mga taba matamda Senapati romdagi Nagaland tamna lakpa angauba masugi Hyundai 120 registration number AS01 TH8656 asi Senapati district ki Mortiers Park mayada mau police na check tawbigi thabak sa thabra brown sugar gram satruko nifu ga kona na far hari brown sugar ga kona na far ba miyedu gi maming di Daktho Saikun gatre apokpa dari kawi Senapati district ki Phaibung khunau village tagini Kudakta police ki kangbuna Senapati DC da pau piraba matungda executive magistrate ama
थौदोक थोफमदा लाक्तुना माकी ममांगदा गाड़ी अदुदा थीबु हुमगी थबक सतबदा ड्राइवर अमदी को ड्राइवर अनिगी फंफम मखादा ब्राउन शुगर अदु तुवान बा सापोन केप यांखैदा हापतुना पुरकप थेंगनखि लोइनना अरुम ओनबा मतमदा ग्राम 790 नि हाइबा खंबा ngamki हाइदि ब्राउन शुगर का कोना फारब मियोयदु ngarang numidang pung 3 minute 10 tapa matamda Mau police station kusinakhre Mau police na NDN PSA ki makhada case ama lokhatuna makhata na thijin ba hokre adi atopa paw madanamo Myanmar army ga khutthona bada PDF kunsire Manipur gi lahurlup ama gi miyoy kun ga humdo Indian army na fakhre Myanmar gi lahurlup ama oiriba junta gi mayokta leba sin kuki lalhouba gi masing yamlaba kadar singa ngarang Myanmar border ga nakna leba Kangpat area akan mamong na nakalani magta nomay kap na kre nomay kap na badu da Myanmar army na sin kuki lalhouba kadar kun nomay na kap na hat kre loina na yamlaba khusukrai kya masu Myanmar army na fagat kre hadi pauksi sina thazba ya pa mafam digi phangma pawgi matung inadi sin kuki lalhouba kangbuga Myanmar army ga khuthona badu da Manipur gi lalhouba group amasu soibadagi nomay kap na phamda sangshilubadagi Myanmar army ga khuthona ki numay kap na badu da Manipur gi lahurlup amagi kadar singi makai dagidi asu apanamati yaukidi haidi numay kap na badu na maram oiraga Manipur gi lahurlup ama oidiba pripaki lanmi taraga mari amadi atopa Manipur gi lahurlup amagi lanmi mapan puna kungo humdoi romadu Indo-Myanmar border pillar 81 amadi 82 romda sensinki madura mafam madura hanadagi hauna patrolling satuna leiba Indian army singna Manipur gi lahurlup anigi kadar kungo humdoi du farga pukre haina pawgi source asina haidi amoramda ngarang Myanmar gi military junta gi lanmi singa madi sin kuki lalhouba singa khutthokna ba aduna maram oiduna nupi angang yauna Myanmar masa yangkhai gani thu Indo-Myanmar border pillar 72 lanchilaktuna Sandel district ki kunga mathoi suba AR da sangjafam lokhi masigi matungna Myanmar masa singa du palel da kunga taruk suba sector Assam Rifles da amuk puraktuna thamki madudagi amuk puraktuna moregi konong lairembi manakta leiba manga sub AR gi camp ta amuk purakhi haidi Myanmar yangkhai gi nithu e singarang atheng bada more da leiriba integrated check post puraktuna Myanmar gi authorities sing da paw piraba matungda official oina khushina khre adi atopa paw mana phobala maning lokol security ngak senuna lowyeba masum khaw baw khre Pur district ki manung sana phobala maning lokol gi saruga sikuki militants na yamna toina nomai kap sinduna attack topam mapam oibadagi lomi singna low khawba madi yaibigi thabak pangthokpa ngamdana lakhibadu ngarang digi huna security na ngak senduna low yaiba madi khawbagi thabak sathare haidi pauksi sina phangwa paw adugi lomi singdagi phangwa paw gi matung inadi nan makai phobala maning high kinel mathakta lairiba lawpham singa security personnel singna changma yakhiroi law and order gi phibam phatri haina thingduna tamki adubu ngarang digi hauna ayuk pung 9 dagi nungthul pung 2 phawbagi manungda law khawba musum yaibigi thabak tawbu yagani haiduna lawmi singna khangalakhi masigi matung ina hariba pungpham singa na CRPF BSF amadi regiment gi kangbuna lawpham singak senduna law yaiba madi khawbagi thabak sathari haidi security force ki makai digi lawmi singda magi law khawgadaba yaigidaba do mangjawnana ayiba sirol piduna khangalakadabani madugi matungina ayuk pung 9 dagi nungthul pung 2 phawbagi manungda law yaiba masum khawbagi thabak mapung phana sathaba yagani haina khangalakhi ngasi phawbadi pamdaba thawdu amata thokpagi paw leitri amaromda Bisnupur district ki moirang oksung mung maning amadi tronglawbi maningi lakol singda hana ayuk pung 9 dagi nungthul pung 3 phawba law khawba masum yaibigi matam sangdoklamba du ngarang dagi hauna nungthul pung 2 da tensingkre oirakliba phiba masi kuki militants na makhata na lawpham singna nomai kap singna attack torapa yai haibigi thajaba yaba paw phangmadagi lokholakpa section tharangi thabangni ngasi maksu security force na ngak senduna hairiba lawpham singa sida law khawba madi yaibigi thabak sathari haidi atopa paw mana curfew komthoklingai da more kaithel kanaduna posai leinakre border town more da tamna santi hanjilakpa haibadu oirakle ngasi ayuk pung 5 dagi numijungba pung 12 phawba curfew komthoklingai manungda more kaithel da leiba dukan kya thonghangnakhhi posa yonba miyoi kya thulaktuna pot yonbigi thabak chatakhi curfew komthoklingai manung asida haujik more da leiriba tongan ba community sing haibadi Meitei Pangal Tamil Madraji kokina singba sing thulaktuna posai leibigi thabak chatakhi more border town ki akoiba mafam sing state security force amadi central security force ki makai digi toina patrolling satuna pamdaba thaudok sing thoktana ba section thorangi thabak lokhatli haidi amaromdana Myanmar lalhouba singna tamu town loksinna bohonari
Manipur ki yumlo nariba Myanmar operate tawriba pro democracy pamba tuan lalhaubasing ama tuwaina punsinduna Myanmar military junta lenga ki mathakta hauj akan malanting nari PDF amadi atopa Myanmar ki lalhauba group KIA yauna lalhulup taraga mangarom punsinduna makhoi ki masing yamlaba lanmili sing ani hienmana hayeng phawba ki manungda Myanmar tamu town khudum sananaba thawrang tawkri haina thajaba yaba mafam digi paw man hairi paw snai PDF na lusingba pro democracy pam lalhaubasingna taksilakpadagi ngasi phawbada Myanmar gi kalimiyu digi tamu yaugadaba supnagi mile mari khakta mangaire hayeng phawbagi manungda tamu town khudum sanba ngamlaba yai haina thajanari sairak haujiksu Myanmar gi pro democracy group ki lalhaubasing tamu homjinduna Myanmar gi lanmising numai kapnabagi thabuk chathari Myanmar sarkar gi mekai digi nongmanini asida tamu town nongthaktagi bom thadaduna akan mamongda landaduna Myanmar lenga ki mayukta lalhauriba pro democracy pam lalhaubasing takthoknaba sem sakre Serasida misam praja sing tamu town ki Myanmar lenga na atai sapagadaba mapamda puthoknaba madi sathokinaba wafam su khankre tamu town irang kan khalakpadagi Indo Myanmar border paring dis nakalani mukta ngak senbagi thaba kangat khredi atop pawmana kangpokpi district kotu na pung nifugani pan gi ban kaukre Committee on Travel Unity Kotu na Manipur lengak ta tanduna lakpa dabi sing lengak ki meki digi thabak to onthok tabagi mayuk tanga se ayuk pung taruk tagi kangpokpi district ta pung nifugani pan gi oiba total shutdown sang singkre Pausin hai total shutdown manungna masing yamlabi inupi sing na kangpokpi gi Thomas Ground Mapara National Highway number 2 Impal Dimapur lambi paringi lambi mayde phamjinduna protest toki khongjang aduna maram oiraga National Highway da lakpa gari sing amata sangan khide Total shutdown aduna maram oirega kangpokpi town gi akoibda lebi dukan sing thonglon naki kaithel kana khide mai loisang amadi lanai mas mlenga ki loisang sing thong thingki ningsing mu yabadi police na phajan gi kuki jau kanglup ki mara leitaba miyoi ani thado Manipur lenga na kuki jau singna tariba mafam sing sa thariba ka henba thawong khudak ta lepu haibi gi dabi tawduna ngarang sumyam na khongjang sangsin gi ba leikrabane haidi makasa thrak poina Kangla pau digi to pau mana Diwali numita numidang pung taruk tagi pung taruk ka minit tara pau ba mai muthasi mesor Manipur si haujik tang du leita da ba phibam da mai sak tunu leidi ma di Manipur gi apun bigi saktam thuai ba pam da ba singna aikoi unity oine leidi takna ba November tara ga humdoi Diwali numida si numidang pung taruk ka minit tara pau ba minit tara khak yum gi mai muthatuna apun bigi saktam taklasi haina RPIA gi National Secretary Mesor Thanaujam na phongdokre ngasi kaisam pata leiba ma ki yumda pangthokiba pawmisinga unabada mahakna makhatana hai aikoina haujik thengnariba lan asi thataru henjelakpa maramna praja sing kham thengna wari lan asi lepkhraboi ninglabasu kuki militants na ngahak laitana singthaktagi numai kablakpa maramna karamba matamda kari tawrakani haiba mata khangnadre isagi iramda masida yumda hanjinba phangdana refugee oina leinari karamba matamda hanagi phibamda leigani karamba matamda kuki militants singna pairiba afaba khulai lokhatkani haiba khangma ngamdana leiri India government na Manipur thajilakpa Central Force ki masing asidagi kuki militants singi masing henbanati adubu kuki militants singasi karigi control toba ngamdribano maram asina Diwali numinasi harau kumai oina pangthoklabasu Manipur kaiba pamdabasing aikhoidi amato oi haiba taknaba minute tara khak mai mamhansi haina phongdok henasu pawsida su makhatarkli atopa paw madanamo haujik thokliba lal asi Meitei muthanaba satharakpa lalamani sanayama Social activist RK Megan Eli Sanayamana haikre haujik thokliba lal asi Meitei muthanaba satharakpa lalamani masida Meitei singna siba sangbagi lal oibana aikoina ani thokpagi wakhal thadoktuna punna thengna minaraba matamda mai pakpa ngamgani wapam masing asi lamyanba NK sanajawbagi kungani pan suba leikhidabagi ningsing thoram NK sanajawba ningsing thawpang lupna sinduna singjamai wang mataba khetri lekai da leikhidabagi yumda pangthokpa thoramda makna phongdokibani Sanayamana makha taraduna aikoigi elected lenga ama leibigi athru thoktaba PR thamagum miyamgi lenga ama leiri haibigi mahau piba ngamdaba phibam amada leiri yawoloi sing CSO sing mera paibina singba punamak punsinduna India lenga ki haidoktaba pandam ama phangnaba honari haibasi aikoi puna khangminaba matam oire magna makha taraduna NK sanajawbana lamyanba haina kaukibasi maram yamna yami Yawaloy amagi lusingba ama oina matam sana thapak torakpada natana paumi oina tungidama sibikidaba aran puthokpada kidaba mis amani ma kumba mating leiba mis ama ngasigi mirul na mathok taike
ngasi gi ningsing thoram adu hanagi IAS RK nimai Manipur Human Right Commission gi member oiramba yambem laba masa leima madi amkil gi advisor case anandi nasingba kayana saruk yakiba thoram masida sathariba hauji kuki singna mitei de landabadagi thawaina ponta pigrab athauba sing ikai khumna bu utpaga loinana leikidraba singi photo da leisu katun ikai khumna bu utki makasa tharak poina to popona Myanmar gi Meitei Lalhouba Kaya Selon khulda leiba ahanba Assam Rifles ki Meitei commanding officer gi mateng loinana India gi ngangphai lana sangsilakle kuki NP thas gi nipan Myanmar gi Meitei Lalhouba Kaya Selon khulda leiba ahanba Assam Rifles ki Meitei commanding officer gi mateng loinana India gi ngangphai lana sangsilakle haibagi pau phangle haina kuki NP sandel thaturak pasirul amana phungdorakli siol aduna hai Assam Rifles ki CEO aduna Lalhouba sing adu Imphal tamna pukhina ba thorang toramani Hiramasi matangda pauhek phangmaga New Somtal Assam Rifles outpost mafam adugi nupi kyana thumjingkhre adumainamak Assam Rifles ki officer aduna ma ki power adubu lana sijinaduna magna seliba sida miyam adubu su namduna yahonana bu honare hairi haukiba September anida Selon khulda Meitei officer posting tharakpagi mayokta miyamna khongjang changsingkiba laikhrabani masigi thakta koki NP Manipur Assam Rifles ki DG da aiba sirol thaduna khankiba su laikhrabani madugi pakhum oina August 9 Assam Rifles ki personal singi marakta lamen tuhenba yoroklabadi action lakhotkani haina thajaba pirakibani Assam Rifles ki CEO sina satharibe thawong sidi koki NP sandil na akan mamona kanem tawi mari lenaba authority na Meitei AR gi CEO si mafam asidagi lakthoki gadabani haina su sirol asina makhatana demand tarakli hauzik oina di miyam paw sisu matang se lusinjarage amasu miyam puna anauba update ngamina saina su channel sugi maikeri miyangi mafam nasu makhatana thamjari hauzik oina di miyam paw su matang se lusinjarage and thank you